सिविल वार चाउथोरकपदगी इथियोपियादा लान थेंगननिंगबगी इथिल हेंगलकले। इथियोपियागी प्राइम मिनिस्टर अबी अहमद लैबाकु तासिन खोमजिनबा ngamba matam kuina yengthinaduna lakpa iritaga santigi yanaba thamduna political prisoner lising kaya jail dagi thadokpa press ta thingba thamlamba kaya komthokpa kaya gi mathakta matam sangna miyam namthaduna sumnam laingak chalairakpa loisilhangani haina wasaktuna madugi pandam phangnaba thabak paikhatpagi sakhangboina kumja 2019 da Nobel Peace Prize piduna ikai khumnakhe adubu ngasidi chahi kharagi matam asida Ethiopia civil war thoktuna Prime Minister Abiy Ahmed masamang namicham miyam pumbalan gi sem sananaba madi military camp ta saruk yana bahaikre laibaga sigi Ministry of Defense na lan gi damak miyoi kaya yamna khonggot pangamlabage haibadu lauthokpa tawdre adubu Prime Minister Abiy Ahmed ki wangangloi Addis Ababa ki deputy mayor na lauthokpada laiba ki konung Addis Ababa dagi miyoi lising ahum lan gi damak khonggot pangamlai Abiy gi critic kaya na Prime Minister masamang lan thengnanabagi phirep laurakpa asida yaningdaba phongduna mi hena khomduna lan yahunbana inai taba hengarhanbana tana kanaba karisu purakloi haide adubu kanglup naina machet tanarakpa phibam asida lan chathabana tana atai lambi Prime Minister asida udre Ethiopia asi kanglup marifu romna khundaba regional government tara pullaga sembane civil war asigi haurakpham ase mamang sahigi November thada Prime Minister Evina Tigray People's Liberation Front ke mathakta military offensive chathanaba yathang pirubadagi haurakibane Prime Minister asida rebel group asibu Federal Army da attack chathaduna khulai munki haiba maral siri matung lan asi Tigray khaktada soknarambadu khongjel yangna Amharat region dagina south phauba sandoraktuna militia amadi tigine force ka akan balaibak manunggi lal soknaduna lakhibane lan asida lanfam kayada rebel fighter singna mai paktuna Tigray gi regional capital Mikeli government forcing gi makhutagi munkraba matung Prime Minister Evina nakal namagi oiba ceasefire laukthokuna military camp chathaba lepkhe adubu rebel singna makhoi ge mai pakpa duna ithil piduna Prime Minister Evi mafam thadolaga transitional government ama thamba yauna demand kaya thamlakpadagi upai leitraba Evi lan makha chathaduna mai pakpa natraga maithiba laibak yengba natana atai upai leitabadagi lan chathanaba mi khomba horakhibane aroibada tabiriba pumnamakpu thagatjari